Nongali Nongdam bahugalaga washroom changluraga thorei mapana machagi sangom pirammi Maisan ichadi chawra abanina napase wetar on thok pirene namana chana Nongdam bana ho se bayam pambiraga ne ima to mimga tawrasiro Hari hari namata ni nangbo kaide namana ki kaul ka tawradi Napadi sakhraga thongjaise phangjadabusu yai natro hoise adubudi khangida karom daino khangaudre mama su chance lobudi haikraba mamana chakpudi adum thongjawda ado phi suge de harakanu ko ahedum sujage mapana chalhai mina taraga aise nang ngamdaba malani adum ngam lerebasida Nongdam bana Hoi re nueni nei kasida chak chang tana khaibi se Asom dana kamdori Pramona Bima hore na mau pisa khoidagi ne nang sak pado loire ne haibani nang khra lawr so ko Napi du so mangak tamuk nomi pakhom moina Pramong wakal da khanjai Ichase maraibo anthong na thikreda asuk nongdam thina pokpa aigi karamba iral na no mama ingonda taina bidana ichase da taina birisibo Namidang wairamgi pung ahum tarak patanjani Ngasiri nupa ahumag lakpo ude khanjay Lakpra haina su yengjay Lakpo uda baduda magi chat pham thokpa adum chatli Nongdam baso karom daino khangaudre phat ka paithorai Ngasidi pakhom biramu Khangbai lakpoi nupido tusinge tawi Mana tuge tawbaga Nongdam baso nupido gi mataw tamlaga tuge tawrai Nongdam bagi mataw duda nokfe tawrai Khoirum momon mino kaiduni noklibado Nongdam badi thamoida preki kawba horai Matang adwai gi sindo pura philamni Nongdama muka swangai Ichan nangi mingdo kai kongi Napido noknama maithong khangan hanjinkhre Lambida amo chatkhige tawrakli Handakti nongdambana thamoi singna hangjaba waduda Pakhom piramdabado nupidi khudangda ta pairaga hairei Aisa nangi wakhalda nahanda leibam khangandribani Ngasidi pakhom piramdana chatkhiba yaroi Napido wakhalda nungaibadi pokchai Adubo nongdambana pairiba khudangdo thado haina ingi tawrai Anirak ahumda ingi tawbaduda thadoraktre Kanthokduna amu chatke tawi Nongdama mukaso tafai Handakte nupido sawra male Khangaude Nongdambagi mamaiduda anaba khupak ama chachilai Aduga sawna chatkre Mangna chatkibado yenglaga lehawri Nongdamba magi thongna hankibadi leitre Amukaso tanaraktuna khami Ngaiko nangi pose puzako Hairaga puret khawdagi payaldo laukthoknaga pirai aduga hairei Aise nupi haiba jase Hana yengarege khalaga lakpani Ado aigi wakhalse nangna thugai bire Adubu ngasi nangi pukchilduna among maithiyale Farese ayamu hana la aroge Ai ngasai da soikre Nupi masu ningamda nongdambada yengze Mapiso khazik taba horai Nongdamba maso wakhalda khanjay Kaino mana ingono liba saklon sibo Aibu nushibagira Natraga aina kudang pairabadugi kapjalo Ai lankre Hairaga chatkige tawi Nupido sunungaita lambido mong chatkre Numit ado kudakta nong sumangsilay Nongdambadi magi gari makhada pamduna dumak leiri Nupido na halakpada nongsu hazagtari Nongdambadi machilingda phamambada ubada nungaizadi Adubo karide haironi adumak lanthokduna chatkhi Nongduso asum kanchilai Nupiduso nongdamba karam tawramni khalaga mipaibadi pholai Khangongde magi thamoiduso kari phawrabano haiba Satin ama paiduna amuk thorai Lairak machinda lamna nongdambana phamlaga leibada ubada Amok changkre
ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯃꯨꯛ ꯄꯨꯔꯒ ꯊꯣꯔꯛꯏ꯫ ꯁꯥꯇꯤꯟꯗꯣ ꯅꯣꯡꯗꯝꯕꯗ ꯄꯤꯔꯨꯆꯣ ꯍꯥꯏꯅ ꯊꯥꯔꯛꯏ꯫ ꯑꯉꯥꯡꯗꯨꯁꯨ ꯕꯦꯔꯥꯅꯤ, ꯔꯣꯃꯥꯟꯁꯇꯤ ꯍꯤꯠ ꯑꯗꯨꯝ ꯇꯥꯏ꯫ ꯑꯉꯥꯡꯗꯨꯅ ꯍꯣꯏ ꯏꯇꯩ, ꯅꯨꯡꯁꯤ ꯆꯩꯅꯥ ꯈꯥꯡꯉꯝꯕꯤꯔꯣ ꯅꯣꯡꯂꯛꯁꯤꯗ, ꯑꯩꯈꯣꯏ ꯆꯦꯁꯨ ꯆꯩꯅꯥ ꯐꯥꯎꯕ꯭ꯔꯥ ꯀꯩꯅꯣ, ꯁꯥꯇꯤꯟꯁꯦ ꯄꯤꯕꯤꯔꯨꯆꯣꯅ ꯂꯥꯛꯏꯅꯤ꯫ ꯅꯣꯡꯗꯝꯕ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯀꯩꯝꯇ ꯈꯨꯝꯗꯦ, ꯑꯗꯨꯝ ꯐꯝꯃꯤ꯫ ꯏꯇꯩ, ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯀꯥꯏꯗ ꯏꯇꯩꯅꯣ? ꯑꯦ, ꯅꯣꯏ ꯆꯦꯆꯦꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯅꯣꯡꯗꯝꯕꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯤꯄꯤꯟꯒ ꯍꯦꯟꯊꯣꯏꯕꯒꯁꯨ ꯑꯍꯧꯕ ꯃꯈꯣꯜꯗ ꯕꯨꯂꯦꯠꯇꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯉꯥꯡꯗꯨꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯀꯥꯏꯅ ꯂꯦꯞꯄꯒ ꯂꯩꯇꯦ, ꯍꯥꯏꯖꯤꯜꯂꯛꯏ ꯍꯦꯛꯇ꯫ ꯅꯣꯡꯗꯝꯕ ꯒꯥꯔꯤ ꯃꯈꯣꯜꯗꯨꯗ ꯇꯥꯍꯧꯗ꯭ꯔꯦ, ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯒ ꯀꯤꯄꯤꯟꯒꯁꯨ ꯐꯔꯛꯅꯤ, ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯦꯛꯇ ꯃꯔꯩ ꯇꯧꯅꯤ꯫ ꯑꯉꯥꯡꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛ ꯌꯧꯈꯤꯕꯒ ꯅꯨꯄꯤꯗꯨꯁꯨ ꯈꯣꯏꯔꯨꯝ ꯃꯣꯃꯣ ꯅꯣꯛꯁꯜꯂꯝꯃꯒ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯣꯡꯗꯝꯕꯗꯤ ꯏꯁꯩ ꯑꯃꯨꯛ ꯁꯛꯍꯧꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯜꯂꯔꯣ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯕ? ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯕ꯭ꯔꯥ, ꯂꯩꯔꯥꯡ ꯍꯥꯏꯕ꯭ꯔꯥ? ꯑꯁ ꯈꯪꯍꯧꯗ꯭ꯔꯦꯗ꯫ ꯑꯩ ꯉꯁꯤ ꯈꯨꯄꯥ ꯑꯃ ꯆꯥꯖꯔꯁꯨ ꯋꯥꯈꯜꯗꯤ ꯊꯤ ꯅꯨꯡꯉꯥꯏ, ꯋꯥ ꯂꯣꯏꯔꯦ꯫ ꯍꯦꯟꯊꯣꯏꯕꯅ ꯅꯨꯡꯉꯥꯏꯅꯤ꯫ ꯀꯤꯄꯤꯟꯅ ꯑꯩꯅꯦ ꯃꯤ ꯍꯥꯠꯅꯤꯡꯉꯤꯗ ꯁꯤ ꯃꯇꯥꯡꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯣ ꯃꯔꯩ ꯇꯧꯅ ꯇꯧꯅ ꯕꯦꯟꯗꯔ ꯑꯃꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯥꯏ ꯑꯃ ꯄꯥꯏꯔꯨꯔꯒ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯍꯦꯟꯊꯣꯏꯕꯅ ꯍꯌꯦꯡꯗꯩꯗꯤꯅꯦ ꯅꯪꯅ ꯆꯠꯄꯗ ꯍꯧꯔꯝꯃꯨ꯫ ꯀꯤꯄꯤꯟꯅ ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯉꯤꯀꯣ, ꯑꯩꯈꯣꯏꯅ ꯅꯨꯄꯤꯗꯨ ꯃꯨꯟꯒꯗꯕꯗꯨ ꯉꯥꯏꯔꯦꯅꯦ꯫ ꯅꯣꯡꯗꯝꯕ ꯇꯞꯂꯞꯅ ꯑꯗꯨꯏ ꯅꯠꯇꯦꯗ꯫ ꯑꯍꯨꯝꯗꯨ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦ, ꯍꯥꯏꯐꯦꯠꯀꯁꯨ ꯀꯞꯅꯣꯛꯀ ꯇꯧꯅꯩ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯔ ꯇꯧꯅꯩ꯫ ꯃꯇꯝꯗ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯌꯨꯝꯁꯤ ꯌꯧꯁꯤꯟꯅꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯅꯣꯡꯗꯝꯕ ꯏꯁꯇ꯭ꯔꯦꯠꯇ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ, ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯖꯥꯅꯦꯕ, ꯃꯥꯒꯤꯁꯦ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦꯕ꯫ ꯑꯩꯅ ꯅꯣꯡ ꯆꯣꯠꯂꯦ ꯀꯥꯏꯅ ꯁꯥꯇꯤꯟꯒ ꯄꯤꯔꯛꯑꯦꯕ, ꯑꯗꯩ ꯅꯣꯛꯁꯜꯂꯝꯕꯤꯒ ꯇꯧꯔꯛꯑꯦꯕ꯫ ꯅꯣꯡꯗꯝꯕ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯃꯔꯣꯟꯒ ꯐꯩ ꯐꯥꯏꯔꯤ, ꯆꯣꯏꯔꯣꯟꯒ ꯂꯣꯟ ꯂꯣꯟꯗꯅ꯫ ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯕ꯭ꯔꯥ, ꯂꯩꯔꯥꯡ ꯍꯥꯏꯕ꯭ꯔꯥ, ꯍꯌꯦꯡꯗꯤ ꯈꯪꯅꯦꯕ ꯅꯪ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯖꯤꯟꯒꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯗꯝꯕ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯄꯥꯗꯤ ꯃꯆꯥꯒꯤ ꯃꯇꯧꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯤ, ꯅꯣꯛꯂꯒ ꯑꯗꯨꯝ ꯌꯦꯡꯖꯩ꯫ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯅꯣꯡꯗꯝꯕ ꯌꯥꯍꯧ ꯉꯟꯇꯥꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯄꯥꯁꯨ ꯃꯆꯥꯒꯤ ꯔꯨꯝꯗ ꯆꯪꯉꯛꯂꯒ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯅ ꯁꯣꯐꯥ ꯀꯥꯗꯨꯗ ꯐꯝꯊꯔꯒ ꯉꯥꯏꯔꯒ ꯂꯩ꯫ ꯅꯣꯡꯗꯝꯕꯁꯨ ꯏꯁꯩꯒ ꯉꯪꯗꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯀꯟꯅ ꯄꯣꯁ ꯇꯧꯔꯤ꯫ ꯃꯄꯥꯅ ꯗꯝꯕ, ꯉꯁꯤꯗꯤ ꯕꯕꯥ ꯏꯆꯥꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯅꯣꯡꯗꯝꯕꯗꯤ ꯉꯁꯤ ꯃꯄꯥꯅ ꯗꯝꯕ ꯀꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯏꯉꯛ ꯉꯛꯆꯩ꯫ ꯕꯕꯥ ꯀꯩ ꯂꯩꯔꯒꯦ? ꯆꯤꯡꯅꯅ ꯈꯨꯝꯕ ꯄꯥꯎꯈꯨꯝꯅꯤ꯫ ꯗꯝꯕ, ꯕꯕꯥꯗꯤ ꯅꯤꯄꯥ ꯃꯆꯥꯅ ꯅꯨꯄꯥ ꯊꯣꯛꯄꯁꯦ ꯑꯗꯨꯃꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯕ ꯃꯤꯅꯤ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕꯗꯤ ꯇꯧꯒꯅꯨꯀꯣ꯫ ꯅꯣꯡꯗꯝꯕ ꯁꯣꯟꯊꯥꯡꯅꯅ ꯈꯨꯝꯃꯤ꯫ ꯍꯣꯏ ꯕꯕꯥ꯫ ꯐꯔꯦ ꯐꯔꯦ, ꯉꯁꯤꯗꯤ ꯏꯆꯥꯗꯤ ꯀꯥꯏ ꯀꯥꯏ ꯆꯠꯇꯣꯔꯤꯕ? ꯈꯔ ꯁꯪꯉꯤ ꯀꯥꯟꯁꯤꯗ ꯀꯣꯏꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯍꯥꯏꯗꯣꯔꯛꯑꯗꯤ ꯀꯩ ꯇꯧꯒꯦ ꯍꯥꯏꯔꯛꯑꯅꯤ, ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯔ ꯀꯣꯏꯍꯧꯔꯒꯦ꯫ ꯀꯔꯥ ꯑꯃ ꯍꯦꯟꯅ ꯉꯥꯎꯊꯣꯛꯄꯒꯤ ꯉꯥꯡꯖꯕꯁꯨ ꯂꯥꯛꯄꯅꯤꯀꯣ ꯗꯝꯕ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯆꯠꯇꯧꯗꯣ ꯆꯠꯊꯣꯛꯎꯔꯣ, ꯉꯁꯤꯗꯩꯗꯤ ꯉꯟꯅꯁꯨ ꯍꯟꯖꯤꯜꯂꯛꯎ, ꯆꯥꯛꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯗꯧꯅꯤꯀꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯃꯄꯥꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕ ꯋꯥꯈꯜꯗ ꯈꯜꯍꯧꯏ꯫ ꯑꯩꯅ ꯁꯨꯝ ꯇꯧꯔꯗꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯛꯄꯁꯨ ꯌꯥꯏ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯃꯥꯅ ꯗꯝꯕ, ꯉꯁꯤꯗꯤ ꯃꯃꯥꯒ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯁꯤꯔꯣ? ꯀꯔꯣꯝꯗꯩꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯃꯃꯥꯅ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯄꯁꯤꯗ꯫ ꯅꯣꯡꯗꯝꯕꯅ ꯀꯥꯏꯗꯅꯣ ꯃꯥ, ꯀꯌꯥꯝ ꯀꯨꯏꯒꯗꯕꯅꯣ? ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯉꯁꯤꯗꯤ ꯑꯩ ꯃꯥꯒ ꯎꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯆꯥ ꯂꯨꯍꯣꯡꯕꯩꯅꯦ, ꯀꯩꯅꯣꯝꯇꯁꯨ ꯍꯪꯅꯤꯡꯕ, ꯂꯝꯅꯒ ꯂꯥꯞꯄꯁꯤꯗꯅꯦ ꯅꯍꯥꯟꯗꯒꯤ ꯁꯪꯕ ꯂꯩꯔꯦ꯫
ꯑꯗꯣ ꯍꯌꯦꯡ ꯁꯩꯖꯤꯟꯄꯣꯠ ꯑꯣꯏꯕ ꯍꯣꯏ ꯆꯠꯂꯨꯔꯁꯤ ꯃꯃꯥꯅ ꯍꯥꯏꯕꯗꯕꯨ ꯅꯁꯥꯅ ꯀꯃꯥꯏꯅ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯄꯗꯣ ꯑꯗꯨꯋꯥꯏꯗ ꯆꯠꯂꯨꯔꯁꯤ ꯍꯣꯏ ꯃꯥ ꯃꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯏꯁꯩ ꯑꯃ ꯀꯟꯅ ꯁꯛꯀꯠꯂꯛꯏ ꯋꯥꯅ ꯂꯦꯟꯗꯧꯔꯤꯗ ꯅꯨꯡꯊꯤꯜꯁꯦ ꯉꯔꯥꯡꯒꯤ ꯈꯨꯄꯥꯛꯇꯨ ꯅꯥꯖꯔꯁꯨ ꯅꯨꯡꯁꯤꯕꯤꯅ ꯊꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯨꯄꯥꯛ ꯃꯄꯥꯁꯦ ꯉꯧꯔꯣꯛꯀ ꯉꯧꯊꯣꯛꯑ ꯂꯩꯔꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12:30 ꯇꯥꯔꯛꯂꯦ ꯅꯣꯡꯗꯝ ꯃꯈꯥꯗ ꯀꯨꯝꯃꯛꯏ ꯃꯃꯥꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯐꯝꯈꯤꯁꯦ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄꯁꯤꯗꯅꯦ ꯆꯠꯊꯣꯛꯄ ꯇꯧꯍꯩꯗꯦ ꯅꯣꯡꯗꯝꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯃꯥꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯃꯃꯥꯅ ꯍꯜꯂꯣ ꯗꯦꯖꯤꯅ ꯏꯆꯦ ꯊꯥꯗꯣꯏ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯃꯥꯅꯤ ꯗꯦꯖꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯥꯅꯤ ꯏꯆꯦꯃ ꯍꯩꯃꯥ ꯑꯩꯈꯣꯏꯁꯨ ꯅꯣꯏꯗ ꯍꯧꯖꯤꯛꯇ ꯂꯥꯛꯀꯦ ꯇꯧꯔꯝꯃꯤꯅꯤ ꯊꯣꯔꯛꯇꯧꯒꯤ ꯇꯧꯔꯤꯌꯦ ꯍꯩꯃꯥ ꯏꯆꯦꯃ ꯍꯌꯦꯡ ꯍꯩꯖꯤꯡꯄꯣꯠꯁꯤꯗ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯔꯗꯨꯕꯣ ꯉꯁꯤꯁꯨ ꯍꯌꯦꯡꯁꯨ ꯂꯥꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯅꯕꯨꯗꯤ ꯐꯕ ꯑꯗꯨꯗꯅꯦ ꯀꯩꯝꯇ ꯍꯪꯗ꯭ꯔꯤꯅꯅꯦ ꯀꯩ ꯋꯥꯠꯂꯤꯒꯦꯗꯣ ꯑꯗꯨꯁꯨ ꯍꯪꯒꯦꯅ ꯇꯧꯕ ꯑꯩꯒꯤꯁꯦ ꯏꯆꯦꯃ ꯀꯩꯁꯨ ꯋꯥꯠꯄ ꯂꯩꯖꯗ꯭ꯔꯦꯗ ꯏꯆꯦꯃ ꯍꯣꯏꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯒ ꯂꯣꯏꯔꯦ ꯏꯆꯦꯃꯅ ꯀꯩꯅꯣꯝꯃ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯒꯅꯅꯦ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯂꯩꯕꯤꯅꯤꯡꯕ ꯑꯃꯍꯦꯛꯇ ꯂꯩꯕꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯌꯦ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯍꯌꯦꯡ ꯂꯥꯛꯑꯁꯤꯔꯣ ꯍꯌꯦꯡ ꯑꯗꯨꯝ ꯂꯥꯛꯑꯣꯗ ꯏꯆꯦꯃ ꯑꯗꯣ ꯏꯕꯨꯡꯉꯣꯗꯨꯕꯨ ꯌꯨꯝꯗ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯏꯕꯨꯡꯉꯣꯁꯨ ꯄꯨꯕꯤꯔꯛꯑꯣ ꯏꯆꯥꯗꯣ ꯃꯄꯥꯟꯗ ꯂꯩꯈꯤꯕꯗꯒꯤ ꯎꯗ꯭ꯔꯤ ꯍꯣꯏ ꯍꯣꯏ ꯃꯥꯒꯅꯤ ꯑꯩꯁꯨ ꯆꯠꯁꯦꯅ ꯊꯣꯔꯛꯀꯦꯅ ꯇꯧꯔꯝꯃꯤꯁꯦ ꯍꯩꯃꯥ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤ ꯑꯗꯨꯝ ꯂꯥꯛꯅꯕ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯅꯩ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯇꯨꯡꯗ ꯃꯃꯥꯅ ꯗꯝꯕ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ ꯊꯕꯛꯁꯦ ꯃꯐꯥꯡ ꯑꯣꯏꯔꯦ ꯅꯣꯡꯗꯝꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯁꯧꯔꯛꯅ ꯍꯥꯏꯔꯛꯏ ꯑꯦ ꯉꯁꯥꯏꯈꯩ ꯑꯩꯕꯨꯅ ꯐꯥꯖꯜꯂ ꯊꯝꯕꯤꯔꯒ ꯃꯃꯥ ꯗꯦꯖꯤꯅꯅꯦ ꯍꯌꯦꯡ ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ ꯅꯣꯡꯗꯝꯕ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯂꯝꯕꯥ ꯑꯅꯤꯗꯨꯗ ꯀꯣꯜ ꯇꯧꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯍꯥꯏꯈꯤꯕꯒ ꯂꯥꯛꯄꯅ ꯍꯥꯜꯂꯤ ꯉꯁꯤꯗꯤ ꯀꯤꯄꯤꯟꯒꯤ ꯒꯥꯔꯤ ꯑꯆꯧꯕꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯅꯣꯡꯗꯝꯕꯁꯨ ꯊꯣꯔꯛꯂꯒ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯨꯡꯁꯦ 2 ꯇꯥꯔꯦ ꯁꯠ ꯆꯠꯊꯣꯛꯑꯣ ꯑꯃꯨꯛ ꯅꯨꯃꯤꯠ ꯇꯥꯈꯤꯅꯤ ꯀꯤꯄꯤꯟꯅ ꯑꯦ ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄꯗꯤ ꯀꯩꯗꯧꯒꯦ ꯍꯦꯟꯊꯣꯏꯕꯅ ꯅꯣꯡꯃ ꯇꯧꯍꯧꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯕꯒꯤ ꯌꯥꯔꯛꯇꯕꯒꯤ ꯂꯩꯅꯥ ꯍꯧꯔꯛꯑꯕꯣ ꯑꯗꯨ ꯍꯧꯔꯛꯑꯗꯤꯅꯦ ꯗꯣꯛꯇꯔ ꯇꯥꯅꯕ ꯗꯔꯀꯥꯔ ꯑꯣꯏꯔꯕꯅꯤꯀꯣ ꯀꯤꯄꯤꯟꯅ ꯅꯨꯄꯤꯅꯦꯅ ꯂꯝꯗꯤ ꯑꯅꯛꯄ ꯑꯃꯗꯩ ꯅꯪꯅ ꯈꯜꯂꯤꯅ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯂꯣꯏꯔꯝꯗꯥꯏ ꯑꯣꯏꯔꯝꯅꯤ ꯍꯦꯟꯊꯣꯏꯕꯅ ꯑꯁꯦꯡꯕꯩꯁꯨꯅꯤ ꯄꯦꯜꯂꯕꯅꯤꯗ ꯅꯣꯡꯗꯝꯕꯅ ꯍꯌꯦꯡꯗꯤ ꯅꯣꯏꯅꯤ ꯍꯧꯔꯔꯣꯏ ꯉꯁꯤꯅ ꯂꯥꯁꯅꯤ ꯅꯣꯏꯅꯤꯒ ꯆꯠꯃꯤꯟꯅꯕ ꯀꯤꯄꯤꯟꯒꯤ ꯍꯦꯟꯊꯣꯏꯕꯒ ꯃꯨꯟꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯤ ꯁꯤꯕ ꯌꯥꯎꯅꯅꯤꯀꯣ ꯅꯣꯡꯗꯝꯕꯅ ꯉꯔꯥꯡꯅ ꯂꯥꯞꯄꯦꯅ ꯁꯥꯎꯕ ꯉꯁꯤꯅ ꯍꯧꯔꯝꯗꯦꯅ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯕ ꯁꯛꯁꯤꯡꯁꯤꯗꯤ ꯍꯦꯟꯊꯣꯏꯕꯅ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯃꯤꯗꯨ ꯅꯨꯄꯤꯒ ꯀꯣꯏꯗꯧꯔꯦꯅ ꯁꯛꯀꯁꯦ ꯀꯥꯛꯄ ꯍꯧꯔꯛꯑꯦꯅꯦ ꯅꯨꯄꯤ ꯑꯃ ꯀꯣꯏꯕꯗ ꯁꯛ ꯗꯨꯛ ꯌꯥꯝꯅ ꯀꯥꯛꯄ ꯍꯧꯔꯗꯤ ꯅꯨꯄꯤ 10 ꯀꯣꯏꯔꯗꯤ ꯁꯛꯁꯦ ꯂꯣꯡꯊꯣꯔꯛꯄꯒꯤ ꯃꯑꯣꯡꯅꯦ ꯇꯧꯗꯣꯏꯁꯦ ꯀꯤꯄꯤꯟꯅ ꯑꯩꯈꯣꯏꯒꯁꯦ ꯀꯥꯎꯈꯤꯗꯣꯔꯤꯅꯦ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯒ ꯅꯨꯄꯤꯅ ꯁꯨꯡꯈꯤꯗꯣꯔꯤ ꯇꯧꯔꯤꯁꯤ ꯅꯣꯡꯗꯝꯕꯅ ꯑꯩ ꯅꯣꯏꯒꯨꯝꯕ ꯅꯠꯇꯦꯀꯣ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯗꯅ ꯌꯧꯁꯤꯜꯂꯛꯄꯗ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄ꯭ꯔꯃꯣꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯂꯤꯟꯊꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯄꯥꯡ ꯊꯤꯟꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯕꯨ ꯍꯌꯦꯡ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯗꯨꯁꯨ ꯃꯉꯛꯇ ꯑꯃꯨꯛ ꯅꯣꯝꯃꯤ ꯄꯥꯈꯨꯝ ꯑꯣꯏꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯃꯣꯅ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯊꯣꯛꯈꯤꯒꯦ ꯅꯪ ꯆꯠꯊꯣꯛꯒꯅꯨꯀꯣ ꯑꯃꯨꯛꯀꯁꯨ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯉꯁꯤꯁꯤꯕꯨ ꯂꯥꯛꯑꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ
ꯊꯣꯡꯒꯥꯜ ꯃꯆꯤꯜ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯃꯨꯛ ꯏꯁꯨꯛ ꯁꯨꯛꯇꯅ ꯆꯪꯉꯛꯏ꯫ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯔꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯍꯨꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯒ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯍꯥꯟꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝꯗꯨꯗ ꯅꯣꯡꯗꯝꯕ ꯉꯔꯥꯡ ꯅꯨꯄꯤꯗꯨꯅ ꯄꯤꯔꯝꯕ ꯁꯥꯇꯤꯟꯗꯨꯁꯨ ꯊꯥꯗꯦ ꯃꯈꯨꯠꯇꯒꯤ꯫ ꯅꯣꯡꯗꯝꯕꯅ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯉꯁꯤꯁꯤꯕꯨ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ, 3:30 ꯇꯥꯁꯤꯜꯂꯛꯑꯦ꯫ ꯍꯦꯟꯊꯣꯏꯕꯅ ꯉꯥꯛꯇꯪꯒ ꯉꯥꯏꯔꯁꯦ, ꯑꯗꯨꯗꯒ ꯊꯣꯔꯛꯇ꯭ꯔꯒꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯂꯥꯛꯑꯒ ꯉꯥꯏꯔ ꯂꯣꯏꯔꯦ꯫ ꯀꯤꯄꯤꯟꯅ ꯅꯍꯥꯟꯃꯨꯛ ꯂꯤꯟꯊꯣꯏꯒꯤ ꯇꯥꯏꯞꯇꯒ ꯄ꯭ꯔꯄꯣꯁ ꯐꯥꯎ ꯇꯧꯍꯧꯗꯅ ꯊꯃꯣꯏ ꯀꯥꯏꯕ ꯋꯥꯔꯤꯗꯨꯗꯤ ꯇꯣꯛꯁꯤꯗ꯫ ꯅꯣꯡꯗꯝꯕꯅ ꯂꯤꯟꯊꯣꯏꯁꯨ ꯅꯝꯕꯣꯜꯗ ꯑꯣꯏꯈꯤꯗꯥꯏꯅꯦ? ꯍꯦꯟꯊꯣꯏꯕꯅ ꯃꯥꯅꯦ ꯃꯥꯅꯦ꯫ ꯀꯤꯄꯤꯟꯅ ꯁꯦꯔꯥ ꯑꯝꯇꯣꯏꯕ, ꯅꯨꯄꯥ ꯑꯃ ꯀꯣꯏꯈꯤꯕꯗꯒꯤ ꯊꯋꯥꯏꯒꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯌꯨꯒ ꯊꯛꯇꯅ ꯑꯩꯈꯣꯏꯁꯨ ꯊꯛꯄ ꯇꯝꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯊꯟꯇ ꯉꯥꯎꯕꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯗꯨꯝ ꯉꯥꯎꯔꯦ ꯑꯩꯈꯣꯏꯁꯨ꯫ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦ, ꯂꯤꯚꯔꯒꯁꯤ ꯐꯣꯂꯥ ꯁꯥꯔꯦ꯫ ꯅꯣꯡꯗꯝꯕꯅ ꯑꯩꯗꯤ ꯊꯛꯀꯦ, ꯅꯣꯏ ꯌꯦꯡꯉꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏꯅ ꯊꯛꯆꯕꯅꯤ ꯊꯤꯕꯣꯡ ꯆꯥꯎꯁꯥ꯫ ꯑꯁ ꯁꯤꯒ ꯂꯥꯏꯔꯤꯁꯦ ꯑꯃꯗ ꯊꯣꯔꯗꯤ ꯐꯅꯤꯗ꯫ ꯑꯁꯣꯝꯗꯅ ꯄ꯭ꯔꯃꯣꯗꯁꯨ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯏꯀꯧ ꯀꯧꯖꯩ꯫ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯣꯡ ꯍꯥꯗꯅ ꯊꯣꯔꯛꯏ꯫ ꯄ꯭ꯔꯃꯣꯗꯅ ꯁꯦ ꯃꯅꯨꯡꯗ ꯄꯨꯁꯜꯂꯣ꯫ ꯏꯍꯦ, ꯑꯩꯗꯤ ꯉꯥꯔꯤ ꯄꯨꯔꯛꯄ ꯀꯥꯎꯔꯤꯗꯅ ꯇꯧꯔꯤꯁꯦ꯫ ꯅꯨꯄꯤꯃꯆꯥ ꯃꯥꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯅꯤꯡꯅ ꯂꯩꯕ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯃꯥ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤ ꯇꯧꯔꯛꯏ꯫ ꯅꯪ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯇꯣꯔꯦ ꯇꯧꯔꯤꯁꯦ꯫ ꯆꯠꯂꯨꯔꯣ, ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ, ꯊꯨꯅ ꯂꯥꯛꯑꯣ꯫ ꯅꯨꯄꯤꯗꯨꯁꯨ ꯍꯔꯥꯎꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯣꯏꯒꯤ ꯀꯥꯡꯕꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯛꯐꯝ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯜꯂꯤ꯫ ꯅꯥꯀꯟꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯇꯤꯟꯗꯨ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯂꯥꯛꯇꯤ ꯂꯥꯛꯆꯔꯝꯕꯅꯤꯀꯣ, ꯑꯁ ꯊꯦꯡꯅꯍꯧꯗꯦꯗ꯫ ꯅꯣꯡꯗꯝꯕꯅ ꯚꯥꯏ ꯑꯝꯇꯪ ꯍꯜꯂꯨꯁꯦ, ꯑꯩ ꯊꯥꯖꯕ ꯑꯃ ꯂꯩꯌꯦꯕ, ꯑꯃꯨꯛꯇꯪꯒ ꯍꯜꯂꯨꯁꯦꯕ꯫ ꯍꯦꯟꯊꯣꯏꯕꯅ ꯑꯁ ꯀꯩꯅꯣ, ꯉꯁꯥꯏ ꯅꯨꯡꯊꯤꯟ ꯊꯣꯔꯛꯇ꯭ꯔꯕ ꯅꯨꯄꯤꯗꯨꯕꯨ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯁꯤꯗ ꯀꯃꯥꯏꯅ ꯊꯣꯔꯛꯇꯣꯏꯅꯣ? ꯀꯤꯄꯤꯟꯅ ꯉꯁꯤꯅꯦ ꯃꯤ ꯁꯤꯕ ꯌꯥꯎꯅꯅꯤꯀꯣ, ꯌꯥꯝ ꯑꯦꯛꯇꯤꯡꯒ ꯍꯦꯟꯖꯜꯂꯛꯀꯅꯨ, ꯈꯣꯡꯄꯥꯛꯁꯤꯅ ꯊꯧꯒꯜ ꯇꯧꯔꯛꯀꯅꯤ꯫ ꯅꯣꯡꯗꯝꯕꯅ ꯌꯥꯔꯦ ꯒꯥꯔꯤ ꯈꯥꯝꯃꯨ, ꯑꯩ ꯂꯩꯍꯧꯔꯒꯦ, ꯅꯣꯏꯅꯤ ꯆꯠꯂꯝꯃꯨ ꯍꯥꯏꯔꯒ ꯒꯥꯔꯤꯗꯣ ꯅꯝꯐꯨꯗ ꯈꯥꯝꯍꯜꯂꯤ꯫ ꯑꯅꯤꯗꯨꯁꯨ ꯃꯨꯟ ꯌꯦꯡꯅꯩ꯫ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯅ ꯐꯔꯦ ꯀꯥꯏꯃꯨꯛ ꯆꯠꯀꯦꯗꯣ ꯌꯦꯡꯒꯦꯕꯅ꯫ ꯒꯥꯔꯤꯗꯨ ꯈꯥꯝꯂꯤ, ꯑꯗꯨꯒ ꯅꯣꯡꯗꯝꯕꯅ ꯆꯠꯈ꯭ꯔꯤꯕꯗꯣꯝꯗ ꯈꯣꯡꯅ ꯑꯃꯨꯛ ꯇꯞꯅ ꯇꯥꯅꯔꯛꯏ꯫ ꯈꯔ ꯆꯠꯂꯒ ꯀꯤꯄꯤꯟꯒ ꯍꯦꯟꯊꯣꯏꯕꯒꯗꯣ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯒꯤ ꯈꯣꯡꯊꯥꯡꯗꯤ ꯑꯁꯨꯝ ꯌꯥꯡꯁꯤꯟꯈꯤ꯫ ꯆꯟꯆꯠ ꯍꯥꯏꯕꯗꯣ ꯇꯧꯔꯛꯏ, ꯃꯣꯃꯣ ꯅꯣꯛꯄ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ꯫ ꯑꯁꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯣꯔꯁꯨ ꯊꯕꯦꯠ ꯍꯣꯟꯅꯩ꯫ ꯑꯅꯤꯃꯛ ꯃꯥꯏꯒ ꯑꯣꯟꯁꯤꯟꯅꯔꯒ ꯆꯞ ꯂꯦꯞꯅꯈ꯭ꯔꯦ꯫ ꯀꯤꯄꯤꯟꯒ ꯍꯦꯟꯊꯣꯏꯕꯒꯗꯤ ꯃꯌꯥꯒ ꯀꯥꯔꯒ ꯌꯦꯡꯂꯒ ꯂꯩ꯫ ꯅꯣꯡꯗꯝꯕ ꯊꯃꯣꯏ ꯄꯨꯕ ꯉꯝꯃꯛꯇ꯭ꯔ ꯃꯥꯜꯂꯤ꯫ ꯈꯨꯔꯨ ꯀꯨꯟꯊꯈ꯭ꯔꯦ, ꯑꯗꯨꯒ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ꯫ ꯏꯆꯟ, ꯑꯩꯁꯦ ꯈꯪꯍꯧꯅꯔꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯦ꯫ ꯅꯨꯄꯤ ꯃꯥꯗꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ꯫ ꯇꯔꯨꯕ ꯃꯤꯁꯅꯥꯗꯨꯅꯗꯤ ꯅꯣꯡꯗꯝꯕꯗ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯊꯃꯣꯏ ꯄꯥꯟꯗꯕꯤꯗꯤ ꯅꯠꯇꯦ꯫ ꯑꯩꯁꯨ ꯗꯥꯒ ꯂꯣꯏꯅꯕ ꯄꯥꯝꯖꯩ, ꯗꯥꯕꯨ ꯅꯨꯡꯁꯤꯖꯕ ꯄꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ, ꯍꯥꯏꯅꯕꯒꯤ ꯆꯤꯃꯥꯜꯁꯤꯡꯅꯗꯤ ꯐꯣꯠꯆꯤꯟꯕꯤꯔꯝꯂꯕꯅꯤꯅ꯫ ꯏꯆꯟ, ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯦ ꯍꯩꯅꯗꯕ꯭ꯔꯥ? ꯍꯩꯅꯗ꯭ꯔꯒꯗꯤ ꯍꯌꯦꯡꯗꯤ ꯂꯥꯛꯑꯔꯣꯏꯒꯦ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯨꯡꯁꯤ ꯈꯪꯗꯕꯤꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯋꯥꯅ ꯃꯩꯆꯥꯛ ꯈꯥꯡꯉꯤꯁꯦ, ꯅꯪꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯇꯕ ꯑꯣꯏꯌꯣ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯆꯝꯖꯔꯕꯤ ꯃꯥꯏꯊꯣꯡꯁꯤꯅꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯣꯠꯂꯅꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯄꯥꯎꯗꯝꯖꯔꯝꯒꯦ꯫ ꯋꯥꯁꯦ ꯇꯌꯥꯡ ꯇꯁꯣꯏꯅꯗꯤ ꯂꯧꯕꯤꯒꯅꯨ, ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯅꯤ꯫ ꯍꯦꯛ ꯍꯥꯏꯒꯦ ꯇꯧꯕꯒ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯗꯨ ꯎꯔꯛꯏ꯫
ꯅꯣꯡꯗꯝꯕꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯆꯤꯝꯕꯥ ꯂꯥꯛꯊꯣꯛꯄ ꯉꯝꯗ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯃꯛ ꯐꯥꯖꯤꯜꯂꯒ ꯊꯝꯖꯤꯟꯖꯩ꯫ ꯈꯥꯕꯅ ꯑꯣꯏ ꯅꯪꯗꯤ ꯁꯟꯙ꯭ꯌꯥꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯊꯤꯟꯗ ꯍꯦꯟꯗꯣꯛꯇꯅ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯑꯗꯤ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯦ? ꯅꯨꯄꯤꯗꯣ ꯃꯄꯤꯔꯥ ꯆꯦꯜꯂꯒ ꯈꯥꯕ ꯁꯅꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯂꯥꯜꯂꯦ ꯍꯥꯏꯅ ꯃꯉꯛ ꯃꯅꯥ ꯃꯈꯨꯠꯅ ꯍꯥꯏꯍꯨꯝꯗꯨꯅ ꯍꯥꯏꯖꯩ꯫ ꯈꯥꯕ ꯁꯅꯥ ꯊꯧꯁꯥꯕꯤꯗꯤ ꯅꯣꯡꯗꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯀꯥꯏꯁꯤ ꯌꯥꯝꯅ ꯎꯁꯤꯠꯄꯤꯗꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯍꯟꯅꯒ ꯂꯥꯛꯑꯕ ꯑꯩ ꯀꯅꯥꯅꯣꯗꯣ ꯃꯁꯛ ꯈꯪꯍꯟꯕ ꯇꯥꯏ꯫ ꯌꯥꯔꯦ ꯆꯠꯂꯣ꯫ ꯅꯣꯡꯗꯝꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯤꯒꯤ ꯂꯩꯀꯥꯏꯒ ꯑꯣꯏꯕꯅꯤꯅ ꯃꯥꯁꯨ ꯑꯗꯨꯛ ꯐꯥꯊꯖꯩ꯫ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯈꯥꯕꯅ ꯅꯪ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯊꯣꯛꯑꯁꯨ ꯅꯨꯄꯥ ꯎꯅꯗ꯭ꯔꯗꯤ ꯐꯕ, ꯍꯦꯛꯇ ꯅꯨꯄꯥꯒ ꯂꯩꯔꯝꯃꯤꯁꯦ ꯅꯪꯒꯤꯁꯤ ꯑꯩ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ? ꯅꯣꯡꯗꯝꯕꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅꯃꯛ ꯂꯥꯛꯂꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯄꯥꯒ ꯃꯃꯥꯒꯗꯣ ꯂꯤꯂꯥ ꯑꯃꯨꯛ ꯇꯧꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯃꯥꯅ ꯕꯕꯥ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯅꯤ, ꯗꯩꯖꯤ ꯍꯣꯏꯗ ꯆꯠꯁꯤꯅ ꯇꯧꯕꯗꯣ꯫ ꯃꯄꯥꯗꯨꯅ ꯑꯣ ꯐꯩ ꯐꯩ, ꯀꯩ ꯂꯩꯔꯒꯦ ꯉꯁꯤ ꯆꯠꯇ꯭ꯔꯗꯤ ꯀꯩꯗꯧꯔꯕ? ꯗꯦꯖꯤꯅ ꯍꯌꯦꯡ ꯑꯗꯨꯝ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤꯅꯤ꯫ ꯖꯦꯝꯁꯀ ꯗꯦꯖꯤꯒꯗꯣ ꯔꯣꯃꯥꯟꯁ ꯑꯗꯨꯝ ꯌꯥꯎꯕꯅꯤ꯫ ꯏꯀꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯤꯗ ꯍꯦꯟꯅ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯣ ꯂꯞ ꯁ꯭ꯇꯣꯔꯤꯁꯦ ꯑꯩꯈꯣꯏꯅꯤꯅ ꯈꯔꯗꯤ ꯍꯦꯟꯕ ꯃꯥꯜꯂꯤꯗ꯫ ꯅꯣꯡꯗꯝꯕꯁꯨ ꯅꯥꯀꯟꯗꯒꯤ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯔꯣꯃꯥꯟꯁꯀꯗꯣ ꯑꯝꯇ ꯈꯪꯖꯗ꯭ꯔꯤ, ꯈꯔ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯣ? ꯃꯄꯥꯅ ꯃꯥꯏꯁꯟ ꯅꯪꯗꯤ ꯑꯣꯟꯊꯣꯛꯄ ꯇꯟꯖꯥ ꯑꯃꯗ ꯍꯩꯖꯤꯜꯂꯛꯏꯗ꯫ ꯅꯣꯡꯗꯝꯕꯅ ꯌꯥꯝ ꯀꯥꯏꯔꯕꯣ? ꯋꯦꯗꯔꯁꯦ ꯏꯐꯠ ꯐꯠꯇ꯭ꯔꯗꯤ ꯑꯩ ꯊꯣꯛꯆꯈ꯭ꯔꯣ? ꯃꯃꯥꯅ ꯗꯝꯕ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯉꯟꯇꯥ ꯍꯦꯛ ꯆꯠꯂꯁꯤ꯫ ꯍꯣꯏ ꯃꯥ꯫ ꯃꯄꯥꯅ ꯆꯥꯛ ꯆꯥꯔꯁꯤ, ꯃꯃꯥ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯣ꯫ ꯆꯥꯅ ꯊꯛꯅꯕ ꯁꯤꯟ ꯂꯥꯡꯂꯤ꯫ ꯅꯣꯡꯗꯝꯕꯗꯤ ꯏꯆꯥ ꯆꯥꯅꯤꯡꯗꯕ ꯃꯑꯣꯡꯗꯨꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯗꯝꯕ ꯀꯩꯗꯧꯔꯒꯦ ꯆꯥꯕꯣ? ꯅꯣꯡꯗꯝꯕꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯅꯣꯡꯃꯇꯁꯨ ꯎꯠꯂꯛꯇ꯭ꯔꯤ꯫ ꯃꯃꯥꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯜꯂꯒ ꯐꯥꯒꯤ ꯑꯣꯏꯅ ꯇꯧꯔꯛꯏ꯫ ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯀꯣꯛꯇ ꯈꯤꯇꯪ꯫ ꯃꯃꯥꯅ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯏ꯫ ꯀꯥꯏꯗꯅꯣ? ꯀꯩꯗꯧꯕꯗ ꯁꯣꯛꯏꯕ? ꯁꯦ ꯃꯃꯥ ꯌꯦꯡꯒꯦꯁꯦ꯫ ꯅꯣꯡꯗꯝꯕ ꯃꯃꯥꯒꯤ ꯃꯃꯥꯏꯗ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ, ꯑꯁ ꯃꯃꯥ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ꯫ ꯐꯤल्मꯗꯒ ꯕꯣꯅꯤꯅ ꯍꯥꯏꯕꯗꯣ ꯑꯁꯤꯕ ꯑꯦꯛꯇꯔꯅꯤ, ꯁꯤꯐꯥꯎ ꯈꯪꯗꯦ꯫ ꯍꯩ ꯑꯉꯥꯎꯕꯁꯤꯗꯤ, ꯏꯃꯥꯗꯤ ꯀꯌꯥꯗ ꯄꯥꯈꯠꯂꯨꯔꯦꯁꯦ꯫ ꯃꯃꯥꯁꯨ ꯐꯤल्मꯒꯤ ꯑꯦꯛꯇꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯕꯣꯅꯤꯒꯤ ꯑꯦꯛꯇꯨꯗ ꯃꯃꯥ ꯃꯆꯥ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯄꯥꯅꯁꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯩ꯫ ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯖꯕꯗ ꯎꯕꯗ꯫ ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯈꯪꯂꯦ ꯃꯆꯥꯅꯨꯄꯥꯁꯤ ꯔꯣꯃꯥꯟꯁꯀꯤ ꯂꯩꯅꯥ ꯅꯥꯕ ꯍꯧꯔꯛꯑꯦ ꯍꯥꯏꯕ꯫ ꯈꯪꯗꯅꯤꯡꯉꯥꯏ ꯃꯔꯝꯁꯨ ꯂꯩꯇꯦ꯫ ꯃꯄꯥ ꯍꯣꯏꯁꯨ ꯊꯥꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯔꯣꯃꯥꯟꯁꯇꯤ ꯑꯔꯣꯏꯕꯤꯅꯤ꯫ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯛꯂꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯏ꯫ ꯂꯣꯏꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯪꯂꯥꯟꯗꯅ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯀꯣꯏꯄꯨ ꯄꯨꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯄ ꯂꯥꯛꯏ꯫ ꯗꯝꯕ ꯍꯧꯒꯠꯂꯣ, ꯄꯨꯡꯁꯦ 5:30 ꯇꯥꯔꯦ꯫ ꯅꯁꯥꯗꯣ ꯄꯨꯝꯕ ꯇꯥꯔꯦ꯫ ꯕꯕꯥꯗ ꯑꯦꯛꯁꯔꯁꯥꯏꯁ ꯐꯥꯎ ꯂꯣꯏꯔꯒꯅꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯍꯧꯔꯕꯅꯤ꯫ ꯅꯣꯡꯗꯝꯕꯗꯤ ꯁꯣꯝꯗ ꯀꯟꯅ ꯅꯨꯄꯤꯗꯨꯒ ꯗꯦꯠ ꯇꯧꯔꯤꯉꯩꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯁꯠ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯁ ꯑꯩ ꯅꯪꯒꯤ ꯁꯅꯥꯕꯨꯜꯗꯣ ꯁꯣꯏꯗꯅ ꯁꯤꯡꯕꯤꯒꯦꯕ, ꯑꯗꯣ ꯁꯦꯕ ꯃꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ꯫ ꯃꯃꯥꯁꯨ ꯑꯌꯥꯕꯤꯅꯤ꯫ ꯗꯥ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯑꯁ ꯃꯤꯡ ꯍꯥꯏꯔꯛꯑꯣꯕ, ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤ ꯍꯥꯏꯔꯛꯑꯣ꯫ ꯍꯣ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯌꯦ, ꯌꯥꯔꯕꯣ? ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯇꯦꯕꯜꯗꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯂꯥꯝꯃꯒ ꯃꯃꯥꯏꯗꯨꯗ ꯈꯤꯛꯆꯤꯜꯂꯤ꯫ ꯅꯣꯡꯗꯝꯕꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯗ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯗꯤ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯄꯥꯏꯔꯤ꯫
Ho tamo yam nungsiye. Yareko hogolo. Nahadagi unga leyido wa lerame swaido u leitraso. Nongdamba mamai mamito ngaksang hengangi. Adubo kemtadi khanjilodre. Ma somda ina kanna mang nungairi. Kaino amuk thugari siwa. Ai ngang to tungi. Mang continue. Hey hogolo. Mama Daisy na cha pa magi haibani ko. Matam na hosin kibana chatkadabagi thorakle mama machani do. Mama na. Ho baba aikoi chatlukige. Baba gi chak to loizaramabani adum chabi horoko. Mapa na. Hoi. Chalukige. Nongdambana. Ma kai waidono. Mama Daisy hoigi yumsibo. Namboldani. Nongdamba wakhalda momon tawkre. Mama thanamlaga lomba chatlagi khankre. Gari do sum thorokpana nambol yoksalakli. Daisy na thongalda ngairaga lerami. Daisy na. Aya, ichadam basidi pakhang sari oledana. Nongdambagi mama na. Daisy nang ngaibo waramani. Isema kaisuwadeda manung changasilao. Manung de changaklaga ngihak suphamni. Ngihak ki tungda Daisy na machalin thoibo kokthui. Daisy na. Isa thoi. Noi mama hoi dada hoi la iye. Sidam talao. Linthoi so tahata changakpaduda. Nongdambana famlaga leramaduda. Thangzila amba khongthang ado chap lekre. Nongdamba so linthoi lakpadu yenglubada. Makokta brazana khaitharakpagumle. Animal plastic na pungthan thalli. Nongdambado phohongalai.